ngasi Imphal da phongnakhiba pause singi headlines sing pathokchari Ichal Express da CVSE da affiliate tawbagi wathok suspend tawkraba education officer ahumna lale hajarakre MLA CSO Mahairoi Lup singna akanba pressure taw pirakpadagi NOC issue tawkibani hairi Imphal ring road sanction order kaktanaba 𝐷𝐕 da se iramle 𝐭 war centenary gate manipur lenga ki ayaba yaudana saba oiramle puari bulana lamsingnaba hotnariba gate athubada lenga la lothopiyo haina mehsarna phongdokre CM na brand manifest ki makada processed food products sing launch tawkre Sanlalai Pakta Ring Road Project ki sanction kaknaba cookie singna 𝐷𝐕 da waka tharamle huina khongle haiduna lengakna su onsilaga khongadaba natte haina Govindas na phongdokre school khara CVSE da affiliation tawrambagi wathok JDO cookie MLA kharagi pressure da kibadagi khuek pikibani 𝐭 war gi centenary gate lenga ki ayaba yaudana lona yadaba mongda yungsinba oiramle Narol gi thodangda Iran gi chaitheng mayok narabasu saukha tharangdi lepa yade haina CM na phongdokre horticulture gi packaging food items sing launch tawkre Imphal ring road sem danaba cookie lub amana 𝐷𝐕 da taksankre Pokna famda suspend tawkraba education officer ahumna lale hajarakre cookie MLA amasung group singna pressure pibadagi tawbani February 9 dagi more lambi counter blockade tawnadaba sem sare haina IDP singna phongdokre Prime Minister Modi na Manipur gi miyambu masa matomta ngakthokjaro haina hundoklaga thamle haina Congress na phongdokre Huyalan pauda Manipur da law leitabagi fibam leiribasi yengsinbiyo haina outer gi MP Dr. Fauze na parliament ta pukhatkre CVSE da affiliation gi naron da piramba NOC Minister Nemchak ki gyan yauna MLA mangana ki hanbadagi piba oiramle suspend tawraba JEO ani amasung DI amana asengba wafam sing phongdoraktuna lengakta ngakpinaba haijarakre February 9 dagi more lambi da counter blockade tawnaba sem sare haina more dagi lanjelakpa singna phongdokre Shanghai Express da Surachandpur amasung Kangpokpi gi school sing CVSE affiliation pressure dagina NOC issue tawkibani haidorakle pressure pirakiba Surachandpur gi MLA mari amasung Kangpokpi gi ani gi ming phongdorakre cookie singna nongmai kaphanduna khunja sing khoisaunare Good morning Manipur miyeng tabiri pupunamakpu makak mahim tajida na taram okchari hauzik pau sandok na pijari Shanghai Express da Surachandpur amasung Kangpokpi gi school sing CVSE affiliation pressure dagina NOC issue tawkibani haidorakle pressure pirakiba Surachandpur gi MLA mari amasung Kangpokpi gi ani gi ming phongdorakre Manipur da akanba irang leiringai manungda aranba no objection certification NOC sizinaduna Surachandpur amasung Kangpokpi gi school sing CVSE da affiliate tawruba adu minister yauna cookie jo community gi MLA taruk amadi tongan ba group singi akanba pressure dagini haina thabak dagi suspend tawduna leiriba education department gi official ahumna haidorakle suspend tawduna leiraba officer ahumna Manipur government ta ngakpinaba tharakiba charol singna elected representative sing CSO sing amadi cookie Mahairoi Lupna akanba pressure pirakpadagi makoina NOC sing pirubani haina phongdorakle hairi Surachandpur amasung Kangpokpi district ki zonal education officer ani amasung deputy inspector of school na Manipur government ta tharakiba city sing aduda Surachandpur district ki MLA mari amasung Kangpokpi district ki MLA anina makoida iraktuna akanba pressure piraki haina wafam palakhe Officer ahumna issue tawkiba NOC sing aduda yumpham oiraga Surachandpur amasung Kangpokpi district ki school kunmanga CVSE da affiliate tawkiba adudi Manipur government ki maikaidagi pikiba leite haina khangankibadagi haukiba chahi ki December 10 da CVSE na affiliation kakhrabani CVSE gi bang bylaw sing matung ina CVSE da affiliation tawba matamda state government na NOC pirak patai official ahumna Manipur government da irakiba charol sing aduda makoina tawgadaba thabak sing lana tawre haiba khangi adubo Manipur gi oiriba phibam da thabak ningthina tawba ngamkhidaba amadi akanba pressure na maram oiduna lana thabak tawkibani haina phongdoksai hairi Surachandpur gi JEO Jangkhopau haukip na Manipur government ta mamangi chahi gi December 18 da irakhiba mahaki chithi gi warolda Surachandpur gi school kharagi CVSE gi affiliation gi matangda mahaki sign loba lakhi adubo maduda mahakna yakhide haiba wafam thamlakhe mahakna mayumda lotuna khangki adubu mahakpu JEO in charge hablakpadagi tangai fadana office kadaba
ꯌꯥꯗꯕꯅ ꯀꯥꯈꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯦꯔꯦꯟꯠꯁꯤꯡ CSOꯁꯤꯡꯗ ꯅꯠꯇꯅ MLAꯁꯤꯡ ꯌꯥꯎꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯗ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯈꯪꯕꯤꯌꯨ ꯑꯃꯗꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯀꯤ ꯆꯤꯊꯤ ꯑꯗꯨꯗꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA ꯃꯔꯤ ꯂꯦꯖꯃꯪ-ꯍꯥꯎꯀꯤꯞ, ꯄꯥꯎꯂꯟꯂꯥꯏ-ꯍꯥꯎꯀꯤꯞ, ꯆꯤꯟꯂꯨꯟꯊꯥꯡ ꯑꯃꯁꯨꯡ ꯂꯦꯝ-ꯈꯧꯇꯦꯅ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠ ꯏꯪꯁꯣꯛ 2019ꯒꯤ ꯖꯨꯂꯥꯏ 13ꯗ ꯃꯉꯣꯟꯗ NOC ꯏꯁꯨ ꯇꯧꯅꯕ ꯏꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯡꯒꯤ ꯀꯣꯄꯤꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯇ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯄꯤꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯀꯥꯡꯄꯣꯛꯄꯤ ZEO ꯂꯦꯐꯇꯤꯅꯦꯟꯠ ꯁꯤꯠꯆꯤꯠꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯍꯧꯈꯤꯕ ꯆꯍꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯏꯔꯛꯈꯤꯕ ꯆꯤꯊꯤꯗ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯗꯔ ꯍꯤꯜꯁ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ NOC ꯄꯤꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯣꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯊꯝꯂꯕꯁꯨ ꯃꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯜ ꯇꯨ ꯁꯥꯗꯔ ꯍꯤꯜꯁ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯅ ꯃꯉꯣꯟꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯗ ꯅꯠꯇꯅ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯅꯦꯝꯆꯥ ꯀꯤꯞꯀꯦꯟ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯇꯣꯞꯄ MLA ꯀꯤꯝꯅꯌꯣ ꯍꯥꯡꯁꯤꯡꯅ ꯃꯊꯪꯁꯤꯠꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏ 3 ꯑꯃꯁꯨꯡ ꯃꯦ 30ꯗ ꯃꯉꯣꯟꯗ ꯏꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯡꯒꯤ ꯀꯣꯄꯤꯁꯤꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠꯇ ꯊꯝꯂꯛꯄ ꯃꯇꯝꯗ ꯂꯣꯏꯅꯔꯛꯈꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯃꯨꯟꯂꯥꯟ ꯕ꯭ꯂꯣꯛꯀꯤ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐ ꯁ꯭ꯀꯨꯜ L. ꯇꯥꯏꯊꯨꯂꯥꯟ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯊꯥꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯆꯤꯊꯤꯗ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ZEOꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯃꯉꯣꯟꯗ NOC ꯏꯁꯨ ꯇꯧꯅꯕ ꯂꯣꯀꯦꯜ MLAꯁꯤꯡ, CSOꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯑꯍꯥꯟꯕ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯐꯣꯔꯋꯥꯔꯗ ꯇꯧꯒꯦ ꯍꯥꯏꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ, CSOꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯁꯤꯡꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯅ NOCꯁꯤꯡ Churachandpurgi ZEOꯒꯤ ꯕꯤꯍꯥꯞꯇ ꯏꯁꯨ ꯇꯧꯈꯤ ꯑꯃꯗꯤ ꯃꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯏꯔꯛꯄ ꯃꯍꯥꯛꯀꯤ ꯆꯤꯊꯤ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ NOCꯁꯤꯡ ꯏꯁꯨ ꯇꯧꯅꯕ ꯃꯉꯣꯟꯗ ꯆꯤꯊꯤ ꯏꯔꯛꯈꯤꯕ Churachandpur ꯗꯤꯁꯇ꯭ꯔꯤꯛꯀꯤ MLAꯁꯤꯡ ꯑꯗꯨꯗꯤ ꯂꯦꯖꯃꯪ-ꯍꯥꯎꯀꯤꯞ, ꯄꯥꯎꯂꯩꯂꯦꯟ-ꯍꯥꯎꯀꯤꯞ, ꯆꯤꯟꯂꯨꯟꯊꯥꯡ ꯑꯃꯁꯨꯡ MLA ꯈꯧꯇꯦꯅꯤ꯫ ꯄꯥꯎꯂꯩꯂꯦꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 15ꯗ, ꯆꯤꯟꯂꯨꯟꯊꯥꯡꯅ ꯃꯦ 16ꯗ, ꯂꯦꯖꯃꯪꯅ ꯃꯦ 19ꯗ ꯑꯃꯗꯤ ꯈꯧꯇꯦꯅ ꯃꯦ 19ꯗ ꯃꯉꯣꯟꯗ ꯆꯤꯊꯤꯁꯤꯡ ꯏꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕꯒꯤ NOC ꯏꯁꯨ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯔꯛꯇ ꯑꯣꯐꯤꯁꯥꯔ 3ꯗ ꯄꯤꯔꯛꯄ ꯄ꯭ꯔꯦꯁꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ 3ꯅ NOCꯁꯤꯡ ꯏꯁꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯑꯣꯐꯤꯁꯥꯔ 3ꯅ ꯏꯔꯛꯄ ꯆꯤꯊꯤꯁꯤꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯎꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ Churachandpur ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯀꯨꯜ 15 CBSEꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯊꯤꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯔꯥꯟꯕ NOCꯅ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ CBSEꯗ ꯆꯦ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯐꯤꯂꯤꯌꯦꯁꯟꯁꯤꯡ ꯑꯗꯨ ꯀꯛꯊꯠꯈꯤꯕꯅꯤ꯫ ꯀꯛꯊꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯤꯌꯦꯜ 3ꯅ ꯂꯥꯟꯅ NOC ꯄꯤꯔꯝꯕꯗꯒꯤ ꯍꯥꯏꯕ ꯈꯪꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ 3ꯃꯛꯅ ꯃꯈꯣꯏꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯄꯗ ꯀꯔꯝꯅ ꯂꯥꯟꯅ NOC ꯄꯤꯔꯝꯕꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯕꯅ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯌꯦꯡꯂꯒ ꯃꯈꯣꯏ 3 ꯊꯕꯛ ꯍꯟꯒꯠꯍꯟꯅꯕ ꯌꯥꯏ꯫ ꯇꯧꯕꯇꯕꯨ Churachandpur ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯁ꯭ꯀꯨꯜ 15 CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕꯗꯒꯤ ꯀꯛꯊꯠꯈꯤꯕ ꯑꯃꯗꯤ ꯃꯗꯨꯗ ꯆꯦꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜ 3 ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 12ꯗ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯈꯣꯏꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯃꯦ 3ꯗ Churachandpurꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯃꯐꯝꯗ ꯁꯟꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤ 200 ꯔꯣꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯤ 50,000 ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯂꯥꯟꯖꯦꯟꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔ ꯃꯈꯩ ꯃꯌꯨꯝ ꯑꯃꯗ ꯍꯟꯖꯤꯟꯕ ꯂꯩꯈ꯭ꯔꯕꯁꯨ ꯑꯌꯥꯝꯕꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯠ ꯍꯣꯝꯁꯤꯡꯗ ꯂꯩꯅꯔꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯍꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯈꯣꯏꯁꯥꯎꯅꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩ ꯃꯤꯆꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯟꯕꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯥꯔꯟ ꯁꯩꯅꯥ ꯃꯅꯤꯡ ꯍꯥꯏ ꯀꯦꯅꯦꯜ ꯃꯊꯛꯇ
ꯁꯖꯤꯛ ꯆꯥꯕ ꯁꯟ ꯍꯣꯏꯒꯠꯄ ꯆꯠꯂꯨꯕ ꯃꯤꯑꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯔꯟ ꯁꯩꯅꯥꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯔꯟ ꯁꯩꯅꯥ ꯃꯅꯤꯡꯗꯒꯤ ꯍꯥꯏ ꯀꯦꯅꯦꯜ ꯂꯥꯟꯈꯠꯂꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯖꯤꯛ ꯆꯥꯕ ꯁꯟꯁꯤꯡ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯍꯣꯏꯒꯠꯄ ꯆꯠꯂꯨꯕꯗ ꯈꯣꯏꯔꯦꯟꯇꯥꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯩꯖꯥꯡꯂꯣꯠ ꯊꯪꯕ ꯅꯥꯀꯜꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ 3-4 ꯀꯥꯞꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯐꯥꯏꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯍꯦꯛ ꯈꯨꯟꯒꯤ ꯁꯟ ꯃꯌꯥꯝ ꯍꯣꯏꯒꯠꯄ ꯆꯠꯄꯗ ꯑꯌꯥꯕ ꯄꯤꯗꯨꯅ ꯁꯟ ꯍꯣꯏꯒꯠꯍꯟꯕꯒꯤ ꯊꯕꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯔꯥꯡ ꯅꯣꯡꯃꯩ ꯔꯥꯎꯟ 3-4 ꯑꯁꯤ ꯀꯥꯞꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯍꯪꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯎꯆꯦꯛ ꯀꯥꯞꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯑꯦꯖꯨꯀꯦꯁꯅꯦꯜ ꯚꯣꯂꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯝ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯈꯨꯟꯒꯤ ꯁꯟ ꯑꯁꯤ ꯍꯥꯏ ꯀꯦꯅꯦꯜ ꯃꯊꯛ ꯐꯥꯎꯕ ꯍꯦꯛ ꯀꯥꯈꯠꯄꯅꯤ ꯑꯃꯗꯤ ꯃꯗꯨꯗ ꯁꯤꯐꯥꯏꯁꯤꯡꯅ ꯑꯍꯟ ꯑꯃ ꯑꯌꯥꯕ ꯄꯤꯗꯨꯅ ꯍꯦꯛ ꯍꯣꯏꯊꯍꯟꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯟ ꯑꯁꯤꯅ ꯍꯥꯏ ꯀꯦꯅꯦꯜ ꯂꯥꯟꯈꯠꯄꯒ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯑꯁꯤ ꯀꯥꯞꯂꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯗꯨꯗ ꯆꯤꯡꯈꯣꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠꯅ ꯍꯪꯕ ꯃꯇꯝꯗ ꯁꯟ ꯍꯣꯏꯒꯠꯄ ꯂꯥꯛꯂꯤꯕꯗ ꯀꯥꯞꯄ ꯅꯠꯇꯦ ꯎꯆꯦꯛ ꯀꯥꯞꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯎꯆꯦꯛ ꯀꯥꯞꯄꯕꯨ ꯑꯣꯏꯒꯦꯔꯥ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯟꯖꯥꯁꯤꯡꯅ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯎꯆꯦꯛ ꯀꯥꯞꯄ ꯑꯣꯏꯔꯕꯁꯨ ꯑꯊꯤꯡꯕ ꯀꯌꯥ ꯂꯩꯗꯨꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯀꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯒ ꯎꯆꯦꯛꯇ ꯀꯥꯞꯄ ꯑꯣꯏꯅ ꯊꯩꯗꯣꯛꯄ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯥ ꯁꯟ ꯁꯖꯤꯛ ꯆꯥꯕ ꯀꯥꯔꯤꯕꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯕ ꯍꯣꯏꯒꯠꯄ ꯆꯠꯄꯗ ꯑꯀꯤꯕ ꯀꯌా ꯐꯥꯎꯅꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯎꯆꯦꯛ ꯀꯥꯞꯂꯤꯕ ꯀꯨꯀꯤꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯀꯨꯀꯤꯁꯤꯡ ꯑꯊꯨꯕꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯍꯨꯏꯌꯥꯂꯟꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯂꯩꯔꯤꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯎꯇꯔꯒꯤ MP ꯗꯣꯛꯇꯔ ꯐꯣꯖꯦꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯥ 9 ꯍꯦꯟꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤꯕ ꯍꯥꯠꯅ ꯁꯨꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯣꯛꯇꯔ ꯂꯣꯔꯍꯣ ꯑꯦꯁ ꯐꯣꯖꯦꯅ ꯂꯣꯛ ꯁꯚꯥꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 38ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯤꯈꯤꯕ ꯑꯦꯗ꯭ꯔꯦꯁꯀꯤ ꯃꯣꯁꯟ ꯑꯣꯐ ꯊꯦꯡꯛꯁꯇ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ MP ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ NPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯉꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯊꯥꯒꯠꯄꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯜꯂꯝꯗꯕ ꯋꯥꯐꯝ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯃꯥꯡꯉꯛꯂꯦ ꯍꯥꯏꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯞꯍꯟꯗꯨꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯪ ꯇꯞꯄꯒꯤ ꯃꯊꯧ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯍꯜꯂꯨ ꯍꯥꯏꯈꯤ꯫ ꯗꯣꯛꯇꯔ ꯐꯣꯖꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯤꯈꯤꯕ ꯋꯥꯔꯣꯜꯗ ꯃꯔꯨꯑꯣꯏꯅ ꯆꯟꯗ꯭ꯔꯌꯥꯟ-3 G-kun ꯊꯥꯒꯤ ꯈꯥ ꯊꯪꯕ ꯄꯣꯜꯗ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯥꯏ ꯀꯂꯔ ꯐꯤꯔꯥꯜ ꯌꯨꯡꯈꯤꯕ 5Gꯅꯆꯤꯡꯕ ꯃꯇꯥꯡꯗ ꯄꯟꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯟꯗꯛ ꯔꯥꯝ ꯃꯟꯗꯤꯔ ꯁꯪꯒꯥꯈꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯕꯨꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯤꯂꯤꯖꯤꯌꯁ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯡ ꯑꯁꯤ ꯂꯦꯞꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯇꯝꯅ ꯑꯃꯗꯤ ꯑꯀꯤꯕ ꯌꯥꯎꯗꯅ ꯆꯠꯅꯤꯡꯕ ꯂꯥꯏꯅꯤꯡ ꯆꯠꯄꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯍꯟꯅꯕ ꯃꯍꯥꯛꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯆꯍꯤ 18 ꯁꯨꯔꯛꯂꯕ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯁꯣꯂꯨꯁꯟꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯇꯩ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯁꯣꯂꯨꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯜꯂꯝꯗ꯭ꯔꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯂꯤꯕ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕꯁꯨ ꯇꯛꯁꯤꯟꯈꯤ꯫ ꯍꯨꯏꯌꯥꯂꯟꯄꯥꯎ ꯄꯥꯎꯆꯦꯒꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯃꯣꯔꯦ ꯂꯝꯕꯤꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯦ
haina Moredagi lanjelakpasingna phongdokre Moreda mathak pangthokliba state force sing mafam du thadhoklaga chatkinaba Tengnopal district village volunteer singna lokhalakliba athingba mayam asi tha asigi nipan phawbada handoktrabadi Mathangi numit February 10 dagi Imphal More lambida counter blockade chathanaba sem sari haina Moredagi lanjenarakhtuna tongan ba relief camp sing da leirakliba miyoi singna warning tawkhre ngasi wangjing Kadom Poppy Sports Complex sa pangthokpa pawgi mifam amada lanjenaraklaba singi mahut chiladuna More ward number 3 tagi thangjam ibungo na wafam asi phongdokhibaga loinana makhata na hai More asi tongan ba phurup singna khondarakiba mafamni haujik thokliba lansida maram oiraga micham miyamgi punsi amadi lantungak senanaba More da state force sing thamlibani Makoina mathau ningthina pangthokli adubu mafam asidagi state force sing thadhoklaga chatkinaba makoida sana thaknaba polam sing pidanaba athingba thamlakpada natana dukan phawba thong hangba yaroi hairakibasi khamthengna yaningde athingba mayam amadi thawong asi mi oiba khunaida chatkadaba lichat ate lining khenaba phurup kayabo ngak seliba state force sing chatkinaba Makoida sana thaknaba pidanaba isingda phawba athingba thamlakliba sing asi February 10 phawbagi manungda lepiyu karigumba leptaba tarabadi mathangi numittage Moredagi lanjenaraklaba singna CSO kayaga khusamnaduna makhal makha kayagi counter blockade amadi atopa khongjang sing changsinaba sem sare haiki Pognafam pauseda Prime Minister Modi na Manipur gi miyambu masa matom ta ngak thokjaro haina hundoklaga thamle haina Congress na phongdorakli Manipur gi irang asi tha mapal suraklabasu haujik phawba santi puraktana leiriba asi Prime Minister Narendra Modi na Manipur miyambu masa matom ta ngak thokjaro haina hundoklaga thambani haina Congress ki President 𝐼𝐴𝐻 na phongdokre Manipur da thokliba irang asigi matangda Prime Minister Narendra Modi bu chaireduna Congress ki President 𝐼𝐴𝐻 na mahaki expose ta thagalakpa wafam amada hai Manipur gi matangda Prime Minister Narendra Modi gi thawong asi awang nokpoki miyam maru oina Manipur gi miyamda nasa natomta ngak thokjaro haina hundoktuna thambani magna makata na haiki Manipur da thoklibe irang asi tha mapal mapung phare irang asina masing khangdana mi kaya gi punsida awaba chaitheng pikre adubu Prime Minister Narendra Modi na haujik phawba irang na sokalaba state asida chatri masi karigino PM na ikon ko na chatkiba asi ingsok 2022 gi February tha da pangthokkiba mikhal gi camp adudani Madugi matungdagidi Manipur gi miyam asi nasa natomta ngak thokjaro haina hundoktuna thamli Rajya Sabha da opposition gi luchingba oiriba 𝐼𝐴𝐻 na makhata na hai mamang chahi ingsok 2016 gi May 3 dagi haurakhiba irang asida punna mi chani hena sikre mi 50 romna mayum makai lehenkidre haujik su mi 50 hena yamna fibam sokna Chanaba amasung analayang gi khudongchaba sing mapung phana phangdana relief camp ta leiri mafam asida leiriba miyam gi punsida mangba yaba mangle makhoi gi yum leitre hingnanaba lambi leitre amasung makhoi gi leijaba punama amata leitre makhoi na mafam amada hekta chathokpa ngamdana leiri makhoi gi tungi punsi asi tamba ngamdaba fibam amada leiri mang na hai relief camp sing da piriba mateng sing ase NGO sing association sing lanai miyo sing amadi atai group kaya na mateng pangba adu khaktani state government ki maikaidagidi mateng pangba ude relief camp ta leiriba nupi amasung angang sing BJP ki government na thaiduna thambiba ase saitheng kaya nangli haukiba January amadagi hauraga state asigi irangda mi tara sekre police training center da kanglup anigi mi singna phunabadagi mi taret asok apan yaure khulai paiba singna kangla fota MP amasung MLA sing bu kauduna mifam pangthokpada Manipur Pradesh Congress Committee gi President pu minungsi yauduna ot naiduna fubikhre haina 𝐼𝐴𝐻 na phongdorakli mamang chahi ingsok 2022 gi August tha da chathakiba Parliament mifam da Prime Minister Narendra Modi na Manipur gi miyam da pikhiba thajaba adu state asida haujik santi purakpa ngamdri BJP gi double engine government asina Manipur gi miyam da akiba safu kaya piduna leire haina Congress President 𝐼𝐴𝐻 na phongdorakli Naharol gi thodangda Imphal Ring Road semdanaba kuki loop amana ADV da taksenkhre
𝐻𝐾𝐇 Intellectual Council haiba masana masabu 𝐻𝐾𝐇 kangbugi intellectual body amani haiba amana organization amana manipur gi chakhat tharangi thabak sing thengthahanaba oida padaba wahai kaya iduna Asian Development Bank ta charol pisinduna Imphal Ring Road semgatpagi sanction order kakthatpinaba haijakhrei intellectual body ni hairiba organization asi kanagumba government ki authority amatagi makhada register tawba body amata nate Mamangda body asina Churachandpur Kangpokpi amadi Moreda akai atoi thokhanduna Manipur thugaina ba honaba loiraba matung Manipur gi Imphal Mayolda Ring Road ama sananaba Asian Development Bank na senthang pibado kakthanaba semjin sajinba cherol pisin kibani kilometer 58 sangna sengot kadaba Imphal Ring Road asigidamak ADV dagi lupa crore ama point taruk sino sanction torakibani adubu kuki gi body asina ADV gi President pu lana lamjing naba tharang oina semjin sajinba report Manipurda thogliba irang asigi matangda Manipur gi irang asibu lana mapanda uhananaba honari ahanba oina Churachandpur district ki khulai paiba lamhen tu henba singna Manipur Sarkar gi forest bid office ama maithadona irang asi haurakibani adubu 𝐻𝐾𝐇 Intellectual Council asigi maikaidagi Manipur gi communal oiba state sakana maitaibu tokhaiba tahaningbagi ihauda fongna saugatli makoina ethnic 𝐻𝐾𝐇 community gi mathakta mamang chahi gi lising aniga kunhumdoi gi mi ahumdagi landaduna community asi kangkhul muthanaba honai haujiksu 𝐻𝐾𝐇 singi mathakta landabagi thabak chatari haina report pisili matang asida 𝐻𝐾𝐇 kangluk ki MLA tara haujik Manipur gi MLA ama oiduna Kangpham Tokpa Kanaba Khudingmak Loduna Leivagi Mathakta MLA Taragi Manungda Ani Amadi Cabinet Minister Oiri Atopa MLA Nipana Manipur Legislative Assembly gi member Oina Leiri Kanamatana resign Tobagi Che Pisilakpa Laite Body Asina Manipur da Thoklibe Irang Asina Lan Thengnariba Kanglup Ani Khaknatana State Asida Leiriba Mioi Kanglup Khudingmak Awaba Mayok Nei Haina Phongdoragli Manipur Sakana Makoida Hantana Yengbi Haiba Maral Kaya Siri Adubu Mapandagi Irang Asiga Marilenana Mateng Niba Matamdadi 𝐻𝐾𝐇 community Khaktada Pibinaba Hairi State Asida Khundariba Mipung Khudimak Irang Asida Awaba Mayok Nei Haiba Warol Phongdok Laga Mausagi Pibam Hanjin Handuna Santi Leiba Manipur Ama Ohenanaba Hotnaba Matamdadi Maitegi Mathakta Yengtibagi Warol Adumak Phongdoktuna Leiri Asian Development Bank ki President Masagasu Asakwada iba cherol amada 𝐻𝐾𝐇 Intellectual Council gi maikaidagi karigumba ADV na Imphal Ring Road sembagi sanction tokiba senfam adu thadorak pataragadi Manipur da thogliba irang asida 𝐻𝐾𝐇 kangbubu genocide chathabada Manipur gi Chief Minister N Biren Singha khaktanatana Asian Development ki bank so madugi daita logadabani haina kihanbagi warol amasu phongdogli Moredagi lanjenaraklaba maitai sing khongjang changchin gadawri Moreda mathau tawriba state forcing mafam adu thadoklaga chatkinaba Tengnopal district ki village volunteer na lokhalakliba athingba mayam asi tha asigi nipan phawbada handoktrabadi mathangi numit February 10 dagi Imphal More lambi counter blockade chathanaba sem sare haina Moredagi lanjenaraktuna tongan ba relief camp sing da leiriba inmate sing na mari leinaba sing da warning tawkhre Sanalai Pakpau Seda Anglo Cookie Warge Centenary Gate Lengake Ayaba Yaudana Luna Yadaba Mongda Yungsinba Oramle National Highway Chamagi Yankagi Churachandpur Amasung Torbungi Marakta Yungsiliba Puwarida Sunglay Laitaba Anglo Cookie Warge Centenary Gate Asi Lengaka Mari Lainaba Department Ki Ayaba Yaudana Yungsinba Oramle Gate Asi Lautokinaba Lengang Order Toktuna Mari Lainaba DC da Lautokinaba Kangalam Lehaina Republican Party of India Gi National Secretary Mahesar Thongnawjam na phongdokre Kaisampata leiba mahaki mayumda paugi mifam amada Mahesar na makata na hai Manipur da thokliba lan asi thamapan phajilaklabani irang asi haukiba numit me ahum aranba wafam kaya thamduna miyamna maitai singbu lana uhanaba honari Irang haukiba numita maitai singna 𝐻𝐾𝐇 singna centenary gate maithai haiduna sandokpa university gi syllabus ta powari da sunglei leitaba Anglo 𝐻𝐾𝐇 war hapsinaba hotnabana chingba kaya tawduna lana uhanaba honari amaramda 𝐻𝐾𝐇 gi centenary gate asi sabada lengang ayaba pibra haina lengaki public works department ta RTI thaki madugi paukim oina Department asida centenary gate asi sabada department asina ayaba amata pikiba leite hairakle masida natana kumjali sing aniga kunithoi ge December thada so mari leinaba DC da gate asi lauthoknaba department na order thoktuna khangan kibasu laikre
Asuk kuiraba matam asida aranba puwari fangananaba get asi kanglo lana yung haliba karigino. Aduga lauthoknaba order thokkhrabasu ngasi phawba lauthoktribasi karigino. Manipurda aranba puwari lehenaba pamde maram aduna 𝐴𝐻𝐿 war thaba centenary gate asi lauthokpaga loinana 𝐴𝐻𝐿 war hairibasi leite hainasu yamna nakhai sengna lebak miyamda thambiyu haikhe. Ital Express da CM na brand manifest ki makada processed food products sing launch tawkhre. Horticulture Department ki makada value chain marketing system scheme paikhatpagi saruk ama oina manifest haina mingthonba processed food products sing asi Chief Minister and Birena launch tawkhre. CM Secretariat ki Darbar Hall da Horticulture and Soil Conservation Department ke official kayana saruk yadana pangthokiba thoram aduda Chief Minister na hai Manipurda haukiba matam khara asida tangdu leita daba fibam mayokna rabasu saukhat tharang gi thabak sing paikhatpadi leptri thokliba wathok asi laksin aba honabaga loinana saukhat tharang gi thabak sing lepa yade lengak asina lawmi singna pangthokpa puthokpa uhai amasung mana masing sing patuna mangbagi khudong saba sing hantanabagi damak cold storage linkhatkre. Horticulture Department ki makada Vocal for Local amasung Forest Department ki makada tongan ba saukhat thorangi thabak sing pakhali self help group sing na mateng piduna maromdom lepchaba ngamnaba hotnari Manipurda puthokpa pothok sing packaging tawbagi thabak thoram sing hena phagalakpada apenba phawi startup one family one livelihood mai pakna changsin bangamli entrepreneur sing da piba yaba mateng pigani haiki ngasi launch tawkiba products sing adu kachai lemon tea dehydrated pineapple sira na chingba facts sira powder sing sira kong whole dry cake lotus tea lotus incense tea thambau chips thambau season sing gardenia powder amla powder chakhau ladu chakhau cookies ragi gula Ital Express ki ani suba pauda miyam taranipan AR hongdokiba yaro haina khongjang sanction kre Imphal East District ki khundrakpang kendra manung chana sagolmang khewada leiriba taranipan suba Assam Rifles mafam adudagi hongdokiba yaroi company asigi CEO oiriba oinam Akas transfer tawbasu yaro haina yumnam palau sagolmang pukhau wakhongna chingbagi masing yamlawe ima ivel singna akanba khongjang galonina taranipan suba AR gi gate ta famjinduna protest tawkhre ngasi numit yungba pung tarani thoi tarakpa adwaida kunipan suba AR company gi masing yamlaba gari sing taranipan suba AR camp atuda sangsilakpa ubadagi miyamna mathang paw lawna duna hangnarubada hauzik leiriba taranipan suba AR asigi mahuta nauna lakliba kunipan suba AR kangbu aduna mahut sindoklagani haibagi paw tarakpadagi ima ibel sing adu sangsilaktuna taranipan suba AR gi CSO transfer tawba yaro haina akanba khongjang sangsin khebani hairi madugi tungda CSO oina leiriba oinam Akas thoglaktuna miyam aduga wari sanaki mahak transfer chatpa natraga chattabagi wafam ase arepa khangdri ima sing pakhatpiganu Sangha Express ki National News ta thazabagi changyeng da Champai Soren government mai pakle mahaki mathakta siriba maral sing BJP na praman tawrabadi politics tagi pothage haina Hemanta Soren na phongdokre State Assembly da ngasi pangthokiba thazabagi changyeng da Champai Soren na luchingba chungsinaba government mai pakre ngasi Jharkhand Assembly gi akhanaba mifam haubagi Governor CP Radhakrishnan na house da mahaki warol piki Governor ga wari piba Hek loibada Chief Minister Champai Soren na house da mahaki government ki thazabagi motion pukhat ki matungda motion adugi matangda bot launabada punna MLA nifu tarena motion adu saugatuna bot piki bagaloinana legislature kunmapanda motion adugi mayokta bot piki independent legislator Sarju Roydi bot thadanaba saruk yaba tawkide ngasi bot launabagi thabak chathakiba matamduda MLA humdra taret house da leiki Jharkhand Assembly gi apunba member masingna Marfu Mathoini panba yabadi Hemanta Soren resign tawkibagi matung irai numita Jharkhand Mukti Morcha JMMM gi luchingba Champai Soren anoba Chief Minister oina wasak lokibani
Money laundering case amada yumsagaisha numita information Directorate na fadringai ki mamangda Hemanta Soren Chief Minister ki phamdagi resign tawkhibani mamangda thajabagi motion adugi khanabada saruk yakiba hanagi Chief Minister Hemanta Soren na mahaki mathakta siriba maral sing kariguma praman tawba tarabadi mahak politics thadoke haina BJP da singnaki Housing Enforcement Directorate na custody da leiriba Hemanta Soren ngasi house ki proceeding da saruk yabagi ayaba special PML Prevention of Money Laundering Act Court amana pikivani Center na lautunabagi thabak chatharaba matung mahak phabada Raj Bhavan su senabagi maral Hemanta Soren na siki JMM ge Executive President su oiriba Hemanta Soren haiki aihaki ithakta siriba senja thunja tawbagi maral sing praman tawnaba aihakna BJP da singnari karigumba prime tawba tarabadi aihak politics tagi pothake January 18 asi India gi puwari da amamba pantum ama oihoragani haina fongdokladuna mahakna haiki numit asida Raj Bhavan gi thawinsin da Chief Minister ama bufaki BJP na Jharkhand da Tribal Chief Minister amata chahi manga gi tam mapung phahanba pamde makhoi gi BJP lengak singna phawba makhoina mapung phahande haina su mahakna fongdoke BJP gi nan tribal luchingba Raghubar Das natana Saffron Party asigi oirabasu natraga JMM gi oirabasu mamangda laikhiba atopa Chief Minister taragi manungda amata chahi manga gi tam mapung phaba ngamkhidabani leivak sida hauzik leiriba lengak asigi makhada tribal sing amasung dalit sing safadre haina maral siraduna Hemanta Soren na haiki ahenba pangal amasung thaunaga loinana mahak amuk halakhigani amadi opposition gi lautunaba aremba tahangani ngasi hanagi Chief Minister asina assembly da thunglaba matamda JMM na luchingba ruling alliance ki MLA sing da Hemanta Soren Zindabad haibna chingba kholaw sing lauduna taramna okay National News ki ani suba pauda UP ki accident da imung amagi taruk sire Uttar Pradesh ki Kanpur Doha district ta ngasi car ama aruba drain amada tasin badage imung amagi mioi taruk sikre haina police na fongdokre Kanpur Dehat ki Superintendent of Police BBZ Namuti na fongdokpa matung ina thodok adu ngasi ayuk district ki Jagnatpur khun manakta thokibani mahak na haiki driver na control ngamhodabadagi car adu lambidagi haidokraga aruba drain amada tasinduna mioi taruk khudakta siki adubu bensti taranipan kaubi nupi macha ama amasung Birat tara manga kauba nupa macha amadi kalhoki haina mahakna fongdoki leikidraba punamak imung amagi mioi sing haina fongdokladuna SP na haiki makhoi Madhya Pradesh da thoram ama yaururaga mayumda halakpagi lambida laivakti ba tawdoktu mayok nakhibani Poknafam pausegi international news ta Arkan army ka khuthokna badagi Myanmar sarkar gi lanmi sing Bangladesh ta sensin khrei Bangladesh ka lonaba Myanmar gi Rakhine state ta ethnic militant group Arkan army ka khuthokna bagi thodok amada Myanmar border guard police ki member maudra manga Bangladesh ta sensin khrei hairi border guard Bangladesh BGB gi spokesperson Sariful Islam na fongdokiba matung ina haukiba numit nini sida yamna kanna khutokna bagi Myanmar border guard police ki personal sing dumathwai kanjana ba sensalakibani makhoi Bandarban district ki Tombru border da lansi lakibani hairi Myanmar gi lanmi punna maudra manga leiri makhoi khulai paihandre amasung tek takai da ba mafam da pukre haina Islam na haiki haukiba thangza numitagi border da Myanmar gi maikai dagi nongmai kapagi makhol ta ki haina local media na report tauki Arkan army asi Rakhine state ta minority oiriba ethnic group ki ningthina train tawraba military wing ni makoina central government ki autonomy tanduna lagli amasung mamang chahi ki November tha gi mayai chalakpadagi hauduna nongchup lomda leiba state asida army outposting da attack tawduna lagli Arkan army asi mamang chahi gi October tha da lan haukiba ethnic minority forces ki alliance ta yawba group amani Three Brotherhood haina kauba alliance asi China ga lonaba awang nongpok tadi yamna maru oiba lamdam ama khudum chanba ngamkhre yamna mapangal kankhalagriba Three Brotherhood alliance asina ngasi thadokiba warol amada Arkan army na Rakhine state ki Mongdao township ta border outpost anida attack tauki amasung post amadi khudum chansinba ngamkhre hairi ani suba border outpost ta khudum chanchan kiba makha ta na lan chokna ri haiba Arkan army ki spokesperson Khaing Thukhana fongdoki Rakhine state ta thokliba thodok asigi matangda Myanmar military sarkarna khudaki oina wafam amata fongdoktri Three Brotherhood hairiba alliance asida yauriba militant group sing
Arkan Army, Myanmar National Democratic Alliance Army, amasung Tang National Liberation Army ni Bangladesh amasung Myanmar gi marakta kilometer saniga humdra mathoi sangba ngamkhai lonari ing sok lising aniga tara taret ki August thagi aroi basarukta Rakhine State ta hingsa gi thodok thokpagi Rohingya Muslim million amagi mathakta sensilaktuna Bangladesh ta lairi pokhaibada ani sire maraksida Thengna fangba pau amagi matung ina Myanmar gi maikaidagi kapsilakpa mortar cell ama Bangladesh ki khungang amada tasilakpadagi mi ani sikre hairi laikhidraba miyoi ani do amana Bangladesh si nupini aduga amana Rohingya nupani makhoi ani do Zapaitali area da sikibani haina Bangladesh ki official amana haiki mayambo amuka hana thagatjari makhataba program gi damak miyeng taminasi